Welcome to Rasil Education. Ngasi akhoi discussion tawgadoriba si confusing words. Haibadi English ki waheising da chamamnaba waheising aduni. Example oina hairakanda marriage sul hong baibani wedding sul hong baibani adubu makhoi ani asi karamba matamda karai waida sijinagadabno haiba adugi difference. Fewer less sisul handaba haibani less hairi sisu handaba haibani adubu makhoi gi sijinafamdi khetnai. Center middle Center su mayai haibani middle su mayai haibani adubu makhoi gi sijinafamdi khetnai. Center na karamba sentence ta sijinagani aduga middle na karamba sentence ta sijinagani haibadugi discussion ne khoi tawgadoriba asi masigi confusing word sing asi khangjen badai khoi SSC defense amadi banking exam sing da yamna kanagani masida natana ani kanagumba English hainingba satra amana masigi confusing word sing asi khangjen bada tungde yamna kanarakani akhoi discussion asi haunaba tawrasi ahan mada marriage ka wedding ga marriage hairiba asisu luhongba haibani wedding hairiba asisu luhongba haibani adubu marriage asina lifelong relationship ta sijinagani luhonglaga leiriba relationship adu kuina sangna leibagi sense chenba sentence singda marriage asi sijinagani aduga wedding na day natragna date of marriage phongdokpa kanda wedding asi sijinagani sentence aduda luhongba natragna luhongbagi matam takpagi sense phongdokpa matamda wedding asi sijinagani akhoi example sing amuk nainasi I am unable to attend Biren's marriage or wedding masigi sentence asigi art asi ai Birengi luhongbadu yauba ngamhogdi haibani masida akhoi marriage natrangna wedding ani sigi manungda karamba sijinagni sentence asina phongdokningliba sense asi luhongbagi numitni maramaduna masigi sentence asida wedding chungbani marriage haibe yade mathangi example da she believed that successful marriage or wedding require thirst masida marriage hapkadra natrangna wedding hapkadra masigi sentence asina phongdokningliba sense asi lifelong relationship ni maram aduna masida akhoi wedding sijinaba yade marriage sijinagani mathangda fewer or less fewer haibagi arthasi handaba haibani less haibasi su handaba haibani animak asi chap manai adubu fewer na countable nouns sing the sijinagani aduga less na uncountable nouns sing the sijinagani example de yengsi there are fewer or less people than expected masigi sida people hairiba asi countable noun ni maram aduna akhoi fewer ga less ka gi marakta karamba sijinagani haiba kanda akhoi fewer asi sijinagani atopa example amuk yengsi masigi sentence asida sugar asi uncountable noun ni uncountable noun oirabanena fewer ga less ka gi marakta akhoi less asi sijinagani mathang amuk diffuse 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 ani maksi khonthok manai adubu mokhoi gi art di khetnai diffuse ki art si to reduce tension in a situation fibam amada tension handhanba sina to spread out or disperse sandokhiba example da ibobi diffuse or diffuse the argument yaurabni na tension handhan bagi sense da la ni maramaduna diffuse si sijinaroi si sijinagani atopa example amuk yengsi the smell of coffee diffuse or diffuse through the air masigi sentence asina hainingliba sense si coffee gi manamadu sandoi haibani air gi through the sandoi haiba ado masigi sida sandokpa haibadi spread out adu oragadi ekhoi kari sijinagani hariba word asi sijinagani center and middle center si mayai haibani middle su mayai haibani adubo ani si karai waida sijinagadabno haibaduni center asina ekhoi circular figure gi mayai da leiba kanda center sijinagani aduga middle sina circular figure nataba any atopa row oigera column oigera line oigera hairiba sing adugi mayai da leiba kanda ekhoi middle sijinagani
ꯁꯦꯟꯇꯔꯒꯤ ꯑꯇꯣꯞꯄ ꯑꯥꯔꯊꯁꯨ ꯂꯩ ꯃꯗꯨꯅ ꯁꯦꯟꯇꯦꯟꯁ ꯑꯗꯨꯒꯤ ꯁꯦꯟꯁꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯥꯔꯊꯗꯨ ꯇꯣꯉꯥꯟꯅ ꯑꯗꯨꯒꯤ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯃꯑꯣꯡꯗ ꯑꯗꯨꯝ ꯁꯤꯖꯤꯟꯅꯒꯅꯤ ꯑꯩꯈꯣꯏꯅ ꯅꯩꯅꯔꯤꯕ ꯑꯁꯤꯅ ꯁꯦꯟꯇꯔꯒꯤ ꯃꯌꯥꯏꯒꯤ ꯁꯦꯟꯁ ꯆꯦꯟꯕ ꯃꯤꯅꯤꯡ ꯆꯦꯟꯕ ꯋꯥꯍꯩ ꯁꯤꯒꯤꯅꯤ ꯑꯦꯛꯖꯥꯝꯄꯜ ꯃꯣꯗꯤ ꯏꯁ ꯁ꯭ꯇꯦꯟꯗꯤꯡ ꯏꯟ ꯗ ꯁꯦꯟꯇꯔ ꯑꯣꯔ ꯃꯤꯗꯜ ꯑꯣꯐ ꯔꯣꯗ ꯃꯣꯗꯤꯁꯤ ꯂꯝꯕꯦꯟꯒꯤ ꯃꯌꯥꯏꯗ ꯂꯩ ꯍꯥꯏꯕꯅꯤ ꯁꯦꯟꯇꯦꯟꯁ ꯑꯁꯤꯒꯤ ꯑꯥꯔꯊꯁꯤ ꯂꯝꯕꯦꯟꯒꯤ ꯃꯌꯥꯏ ꯑꯣꯏꯔꯕꯅꯤꯅ ꯁꯔꯀꯨꯂꯔ ꯑꯣꯏꯗ꯭ꯔꯦ ꯁꯔꯀꯨꯂꯔ ꯑꯣꯏꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯀꯔꯤ ꯁꯤꯖꯤꯟꯅꯒꯅꯤ ꯃꯁꯤꯗ ꯃꯤꯗꯜ ꯁꯤꯖꯤꯟꯅꯒꯅꯤ ꯁꯦꯟꯇꯔ ꯁꯤꯖꯤꯟꯅꯔꯣꯏ ꯑꯗꯨꯒ ꯃꯔꯛ ꯊꯠꯅ ꯀꯅꯥꯒꯨꯝꯕ ꯁꯥꯇ꯭ꯔꯁꯤꯡꯅ ꯔꯁꯤꯜ ꯀꯣꯆꯤꯡ ꯏꯟꯁꯇꯤꯇ꯭ꯌꯨꯠꯇ SSC ꯗꯤꯐꯦꯟꯁ ꯑꯃꯗꯤ ꯕꯦꯡꯀꯤꯡ ꯑꯦꯛꯖꯥꯝꯒꯤ ꯀꯣꯔꯁ ꯌꯥꯎꯅꯤꯡꯕ ꯂꯩꯔꯒꯗꯤ ꯐꯣꯟ ꯅꯝꯕꯔ 8289833957ꯗ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯎ ꯃꯐꯝ ꯑꯁꯤꯗ ꯔꯤꯇꯥꯌꯔ ꯅꯦꯚꯤ ꯔꯤꯇꯥꯌꯔ ꯏꯌꯔꯐꯣꯔꯁ ꯑꯃꯗꯤ ꯁꯕꯖꯦꯛ ꯑꯦꯛꯁꯄꯔꯠꯁꯤꯡꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤ ꯂꯣꯏꯅꯅ ꯁꯕꯖꯦꯛ ꯈꯨꯗꯤꯡꯃꯛꯀꯤ ꯁꯣꯔꯠꯀꯠ ꯃꯦꯊꯣꯗꯁꯨ ꯇꯥꯛꯄꯤ ꯇꯝꯕꯤ ꯔꯁꯤꯗ ꯕꯣꯔꯗꯤꯡꯗ ꯂꯩꯕ ꯁꯥꯇ꯭ꯔ ꯈꯨꯗꯤꯡꯃꯛ ꯁꯦꯟꯇ꯭ꯔꯦꯜ ꯒꯣꯔꯃꯦꯟ ꯖꯣꯕ ꯔꯤꯀ꯭ꯔꯨꯠꯃꯦꯟ ꯑꯦꯛꯖꯥꯝꯒꯤ ꯔꯤꯇꯟ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯁꯤꯡꯗ 100% ꯁꯛꯁꯦꯁ ꯑꯣꯏꯔꯤ ꯕꯣꯔꯗꯤꯡꯗ ꯂꯩꯕꯁꯤꯡ ꯅꯣꯡꯃꯗ ꯄꯨꯡ 10 ꯑꯣꯖꯥꯒ ꯀꯣꯟꯅꯅ ꯂꯥꯏꯔꯤꯛ ꯄꯥꯍꯟꯕꯒ ꯂꯣꯏꯅꯅ ꯅꯣꯡꯃꯒꯤ ꯄꯨꯡ ꯑꯃꯒꯤ ꯐꯤꯖꯤꯀꯦꯜ ꯇ꯭ꯔꯦꯅꯤꯡꯁꯨ ꯇꯧꯖꯩ ꯃꯁꯤꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯇ ꯂꯥꯏꯔꯕꯁꯤꯡꯒꯤꯗꯃꯛ ꯈꯜꯂꯒ ꯌꯥꯝꯅ ꯍꯣꯡꯕ ꯐꯤꯗ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤ ꯀꯅꯥꯒꯨꯝꯕ ꯁꯥꯇ꯭ꯔ ꯑꯃꯅ ꯃꯥꯒ ꯂꯣꯏꯅꯅ ꯃꯤ 3 ꯄꯨꯔꯛꯂꯕꯗꯤ ꯃꯍꯥꯛꯀꯤ ꯀꯣꯆꯤꯡ ꯐꯤ ꯐ꯭ꯔꯤ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯁꯥꯇ꯭ꯔ ꯑꯃꯅ ꯁꯥꯇ꯭ꯔ 3 ꯕꯣꯔꯗꯤꯡꯗ ꯂꯩꯅꯕ ꯄꯨꯔꯛꯂꯒꯗꯤ ꯃꯍꯥꯛꯀꯤ ꯕꯣꯔꯗꯤꯡ ꯐꯤ 50% ꯗꯤꯁꯀꯥꯎꯟ ꯑꯣꯏꯒꯅꯤ ꯑꯩꯈꯣꯏ ꯀꯟꯐ꯭ꯌꯨꯖꯤꯡ ꯋꯥꯔꯗꯁꯀꯤ ꯗꯤꯁꯀꯁꯟ ꯑꯁꯤ ꯃꯈꯥ ꯆꯠꯊꯅꯕ ꯇꯧꯔꯁꯤ sick and ill sick haibasisu naba haibani ill haibasisu naba haibani adubu mabani sijinnafamsi khetnai sick haibasi hoi khara khajik naba kanda sick sijinagani ill haibasine khara kanna naba kanda koi bed rest condition da leiraba anaba adu phongdokpa kanda ill sijinagani example lekoi laurage yengsi Rahul Gandhi is absent today because he is sick or ill masigi sentence asigi artha asi Rahul Gandhi asi ngasi nabana maram oiraga mahak ngasi lakti haibani yamna kanna nabana ni mahak lakpa ngamdribasi khara khajik nabo oiragadi mahak lakpa ngamlambasu yai maram aduna masigi case asida akhoi sick ka ilga gi marakta ill asi sijinagani Rahul Gandhi is absent today because he is ill haigani sick hairoi mathangda weather season and climate weather haibasisu aing asagi phibam haibani season hairisisu aing asagi phibam haibani climate hairisisu aing asagi phibam haibani adubu aikoi masigi sijinafamdi khetnai weather asina 4 to 5 days ki aing asagi phibam phongdokpa kanda weather sijinagani season asina 4 to 5 months ki aing asagi phibam phongdokpa kanda sijinagani aduga climate na sahi chamada chama chani chamri faubagi aing asagi phibam phongdokpa matamda climate sijinagani Lisipriya has pleased to combat weather or season or climate change asumba asi climate oigani mathangda air wind and breeze air hairisisu nungsit haibani wind hairisisu nungsit haibani breeze hairisisu nungsit haibani adubu makhoigi sijinafamdi khetnai air na simple air aiko sentence aduda nungsit phongdokpa matamda air asi sijinagani aduga wind na sentence aduda air adu lengbagi condition phongdoklagadi naturally lengbagi breeze asina aiko nungsit aduna aiko da nungaiba phawhanba matamda breeze asi sijinagani aiko Manipur da hairagadi breeze asi aiko nameba nungsit hairagasu khangnabani example the Met Office has issued a air or wind or breeze warning for the entire region of Manipur sentence asigi matung ina masida air haibasu yararoi breeze haibasu yararoi masida chungmadoriba asi wind nasini customer and client customer hairisi poche leiriba mi adubuni client nasisu poche leiriba mi adubuni adubu ani asigi art asi khenai customer na ikoi poche article oina leiriba mi aduda sijinagani aduga client na services oina leiriba mi aduda sijinagani example the yengsi the lawyer said to his customer or client to put signature on that paper masigi sentence asigi art asi ukil aduna magi customer natragna client aduda signature taunanaba haiki haibani adu lawyer hairisi
lawyer da laiba mi sing si paisa piraga lawyer si leiribni adu leiri si magi services ne ba adu services leirabne na sigista customer sizinaba yade client sizinagani paper ga papers ga the difference leiri si s khaktani paper hairagadi khoi che inanaba che adubu paper haigani aduga papers hairagadi ekhoi gi document example Kaiku forgot to bring his paper or papers for online registration. Masigi sentence asida chunggadoriba asi papers ni Kaikuna online registration taunanaba mahaki document sing adu purakpa kauramle haibani masigi sentence asina phonuk ningliba asi maramaduna papers asi chungani. Words masigi sentence ani asida su khetnariba si s khaktani. Example Mahatma Gandhi kept his words or word. Masigi sentence asida chunggadoriba asi words asini word oiroi sentence asigi art asi Mahatma Gandhi na mahaki wasak ngakhi haibani